Ngasi numidawaram phongkiba pauje pause digi maru oiba pau khara khangasaraga miyamda khudo tamjige Barabektra police station na kuki singna bom kapsinbada miyoi marigi yum ama ata thokrai mal beres volunteer singna ngarang October 19 gi numidawaram fawbagi manungda Barak circle da leiba Manipur police IRB amade central force mafam adu thadoktuna jeribamda hankigadabane hana warning tawkhraba matung ngasi ayupung mari makaram taba matamda Mar People's Convention Democracy natraga atopoku ki arm group singna chingnaba miyoi singna Barabektra police station na bom amadi na may kaya kapsinduna landara khare hairi police gi fangba paw amagi matung inna ngasi ayuku ki arm group singna chatharaki banong ma amadi bom kapsimbagi thagdo aduda mai kai adomda leiba miyam gi punsida akiba pu anbaga lonyanna police station aduda target taraki ba bomna pambadagi yumari ama ta thokrai Manipur Police amade Central Reserve Police Force ki meke degi so handuna namai kaya kafki ayuki pung tare phawa marak ta namai kamna bagi thong chathaki kuki singna kablakpa namai amade bom aduna maram oiraga Barabektra Police Station gi akoi bada leiba dimmari ama ta thokre ama ata thokraba imung singa dude Zakodor Part 2 dagi Haisna Premchandra Jaini Puganipan Oinan Tomba Buzai Humpuga Manga amade Oina Ibungotombe Jai Kuntra Apopole Kidraba Ningthem amade Durgapur dagi hauba mani komai Alas Bodi Jai Kuntraga Manga Apopo Komigi Yumsing Amata Toki Taudo Aduga Mai Lenyanna Manipur Police amade Central Force kaya maphamadu changsinduna thiba hombagi thabak sathakrai Barabektra Police Station asu taudo aduga mai lenyanna FIR ama panduna case lokhakre hari ningsing mayabade Mar Beles Volunteer gi mekedegi October 19 gi ayukta Mar Furuki School ama mai thadolamba sina maram oiraga Jiribamda Santi ama sungmara sepa phibam thamba pamdaba Kangu ama leire khanglakpadegi Step Force ama de Central Force sing maphamadu thadoknaba warning tawrakibani Barabektra achi Jiribamdegi Timamuk romda kilometer kontramuk chalaga leiba maitegi khul amani khul asi margi khul taragani thoina koishelaga leiba maitei singna khundaba mafam amani makha tarapa pauda Chief Minister Emberen Sindopagi wafam leitei Bharatiya Janata Party BJP ne lucingba lenga asida lucingba natraga Chief Minister Sinbagi wafam leite hana Forest Minister Thongam Bichol sitna phongdokrai ngasi ahamba Manipur Rifles ki parade ground da pangthokiba Sama kuntra homdai suba Manipur Police Rising Day gi tharamgi chief guest oina saruk yaraba matung makha tana pamising na hangba wahangi pakumpiraduna Minister Bisojina hai Chief Minister Emberen bo Chief Minister gi famdagi lauthopagi wafam sing pause singna phongliba si yumpham nyawdaba aramba pauni Manipur Legislative Assembly gi Speaker TS Jabrata yauna BJP gi MLA taraga mapalna lamai taruk pamba memorandum ama Prime Minister da Pisingki badu lusingba sindopaga mari lenyate haiki ningsing mayabadi tha asigi taraga mangada national channel ama oidiba Aajtak te speaker yauna minister amadi BJP de yauba MLA taraga mapalna Chief Minister Emberen sindoknaba memorandum pikre hana phongdokibani pisingkiriba memorandum aduda minister Bisoji masamaksu yauribani aduba minister Bisoji speaker TS Jabrata yauna BJP ki MLA singda Pamisina Chief Minister Sinbagi wafam hangba matamda pakhom piyo haiba yadana laithokibani ngasi pangthokiba tharamadуда so Minister Bisoji na wahang asigi pakhom pidana naithaikibani hairi makha tarak poina panna pause digi maru oba paw khara khangacharaga miyamna khudo tamjage Kukima Maintain singna Barabektra Police Station na landara khrai maitegi yum mai tharamlei Mar Beles Volunteer gi miyoi sing phagatuna serak pigadavani jal Jiribangge Barabektra Police Station da ngasi yupung mga makadam tabada Kukima Maintain singna bom yauna akan mamong da landara kibaga lonina Maintain singna Zakorodo da leiba maitegi yum mai tharamlei Jiribam amadi Perzong da best tawba Mar Beles Volunteer na ngarang Barakberi dagi maitei Step Police kinaba akan warning tawrakraba matung ngasi gilanda adu chatharakibani Police gi phangba pauna hai Barabektra Police Station gi manung jamba Dora Khan dagi Kukima Maintain sing changlaga Zakurada Part 2 dagi ngasi yupung mga makaram tabadagi Barabektra Police Station da bom tararam kapsilakwaga lanyanna namai ram kya kapsina landara kibani maduda Step Force ki maike dagi su handuna nakal anigi marakta akan mamong da khuthongna ki bom yaung namai kapsilakwa aduda Police Station asida laiba CRPF personnel singi
Prefabricated house thamba freezer ama yauna polam kaya ama ata thoki masida natana cookie maintenance na may thakibadagi police station asida sangdafam lauduna awawa taraba miyamgi polam kharasu ama ata thoki amaramda maintenance aduna jakorador da laiba panjali gi thau amadi chama na sungpham amaga maitegi yum amaga bom langsinduna thogairamki madugi mathakta haukiba tha kharagi manungda cookie maintenance na hanna mai thakiba thawdokta mapum phana maina saktana laiba Haisnam Premchandra kauba mi amagi yumchu mai thadoramki CRPF Manipur Police Commando yongna security sing mafam aduda changchinduna akan mamongda khuthongnawada kukima meten ani phibam luna soki solaba meten ani adu thela gari amada haptuna pukiba una hauki hairi loinina mafam aduda ngasi ayupung tare adawai fawba akan mamongda khuthongnaraba matung kukima meten sing adu sen ki hairi nakal amaramda Kukijo Mar Armgrove nanga seyu Brobectra Police Station da akka mamong darak padanatana maitegi yum mai tharam giba thawdo jiri apumba lufjal na akka mamong da kandem tarokli loinana Karinagar da laiba Broming for Award Foundation School building mai tharam giba thawdo amma maite jamal sijuna Marvelous Burner na ngarang chero ama thongtuna Barakbeli da lairiba maite sing police CRPF Barakbeli thadoklaga Sakinaba akamba wafam thangiba dubusu akamba mongda yaningdaba phongdorakli loinana Marvelous Burner gi miyoising phaduna makhogi mathakta logi oiba action lakhanabasu state lengakta taksilakli makha tarapa pauda khulai paibegi chatnabi hantharaklaba matamda mahausagi phibamda hanjilakpa ngamgani DGP security force gi lutawkiba nomaising phaganaba Manipur police na akamba thabak laukhalei Kulai pabegi satnabi amai state asida direkliba se hantharaklaba matamda mahausagi punsida hanjilakpa ngamgani hana Manipur Police ki DGP Rajiv Singhana phongdokhrei ahamba Manipur Rifles Parade Ground da ngasi phangthokiba Manipur Police ki sama control doi suba rising thoram da saruk yaba lakiba DGP Rajiv Singhana thoram gi nakalda pamisinga unabada mahakna wafam ase phongdokibani state asigi irangi phibam phagale haina Claim tawradina DGP Rajiv Singhana hai Manipur irang amadi watho asi yamna tangai fadaba phibam amani adumapu irang asibu mapum phana laksinaba Manipur Police na security agency CSO amadi community leaders singalonina angamba thakta thabak tawri mahangna makha taraduna security force tagi load tawkiba kulaising phaganaba numi khudingi thiba hombagi thabak sathari nomai lakhiba singnasu nomai sing makhoina laukiba mafam na thinga piraktuna state asi mahausagi punsida hanjilaknaba state force na lakhalagliba thabak singda mateng pangbiyu aiha isama Manipur Police ki makok thongba ama oina state asida khuthongna riba community animakna wari sadina wari simpurna hona biyo haina appeal tawraduna wari sanaba khaktana lariba problem khudimakki wari simpurapa ngamgani haiba wafam phongdokki Manipur Police asi miyamga yamna friendly oiba force amani State force na kaidangungda miyamda aki akhang pinaba thabak tawba laite micha miyam ngaknaba hotnabada tangai fadana Manipur Police ki maikedi action lokhalkiba matamde laiki adubo madu ka hemba natte miyam khongjang changsinbagi mahuta isa gi ithawda pungning changbiyo haina su DGP Rajiv Kumar na phongdoki